Midjeng amadi mana leiriba mafam tongal bagi matung inna taruk pu mapal bu taruk ni haiduna yenna khibagi wari leiriban karisu kaide isil naw mayam pumnamak nong phadoksu khara tongalna tokhaina nungaiba nungsiba isegi sur amatang ngangdraba angang kapada angang thembibagi mahutta fujan biba yenglu bada sauning bangakta thokpa yenglu bada paktraba ngakta oina uriba mit ama ani yamlabada manga makhoi gidamakta video asimakti wangang daba video ama oina thagatchari makhoi sumini makhoi gi nungainaba yengbiriba mayamna amasung video thagatchariba aihakna video asi khaktang punsi chuppagi waraba paliba mit aduna yenglu bada paksilaktraba tariba nakong ani adubu tahandanaba pairiba mobile handset ta volume button yauri mute chowduna video yengba yari haibasi kaukthokduna social media gi yanglaba khongjel asida soli inariba asengba masak uningdriba sing aduda video asimakti kathokpibada matik chare khanduna injang macha ama thongba asiga mari leinaba wahai amata ngangdana hoji ngangliba phawa si phawbada tabiriba aduga waredako paktreda ko khanba haurakliba nungsiraba anoba social media paibiriba singi video ni loirakpada isai amadi hapjarabane tabada nungsiba Bibra amutang yang minaras. Chaba chatpa animak ahingba singa sagonnaba yaudraba yadraba machat amani. Hiram kuding maki thagat chariba video asina kana gumba amagidi mahitam pham soidana ori. Aishu atopa yenglaga tamjaribani. Phare negative lomda yamna chatman khre. Lakha ma hairasu volume leithafam khangdraduna aigi wahi watada wareda ko khanna taaduna yengduna lairiba singi karibu khanpham thokpage. Exploring Manipur bunung sibiduna yengliba singi khanpham thokpani adumaknabo enchingdi ima singdagi ngasang amadi phabonga khara leijaruba se woro hekta khang asida haijanjaba kabaila e ot pek da haujanba tapna luna nana to hendana bagi mawongda ising khara laujare tankot asida sirara khongi morok asuba simtang chamas ama kitanga amu kitanga Sanagadab machugi chang. Tum nap tamjare yakpi da bilai, haubi bilai, kubi sikai bi bilai. Ahumlak thakchan jaba. Kabai ama silaga ot jaba. Phasana ot jaba. Ot pagi ot pa nga asisu thak langkhatlaga ot jaba. Mahi asidasu ot pa tok pa yadri. Hapsa khriba yaingang machu du munna bagidamakta. Ot jaba. No boy, tau boy, kara mulak pagi matam masida. Watcha kriba mahi asi khang tam na puba. Khang asida woro haina hekta haijan jaba. Tengkot pahoriba kara pak liba asimaksu ising ngasing kara na tengzal laga. Cooking side omda pusin jarakpa. Khang asida ungdana haijan jaba. Thauthum morok pun mak suriban mahol hen ba chana han ba tangai phade haribo machet ani khaktang tausin jaba alu amadagi pakna khaidok aga thamjarba alu sing ase khang tamna alu puba khangda tha jaba thuna tha ba yabani adubu khitang taplapna tha jaba nga si masa oibana maram oraga nga otpadadi toidana bagidamakta khabai ase taplapna paiba amadi maru oi Chana kadaba changi ising mai sing tapna haibaduna chana dri phawa haijin jare Sugai jakrava sing ase mahi hapagi matam asida amuksu thada jare bodrong haina sauraba matam asida hapsa khriba mahi adumak amu nangsilakpa haurakpa ngaise aroi bagi oina singkhara thadhajar mullaba gumba mahi sunang sille punnamak haurani haina khallaklaba matam khabaida mahi na napakpa matamda mai muthatjar landing site puna bagidamakta hapsin jare
matang asidagidi social media pai ba haitriba ama ani yamlabada miyoi manga makoi gi damakta isai shi taminasi awonba taibangi ahungba naiba marakta nokjarambiyo nangbu thamoigi bidya nungsizarasu nangbu pamjaragasu tamlamdri laibak nadi adum ningthira nangi mayekna chewang tariba urega ningsingla imagi wari pirakpa khudol sing urega nangi ningsingla kapalli thamoy aigi wakhal nungsizarasu nangbu pamjaragasu tamlamdri laibak nadi adum nokcharambi mikup magi thawai tani yengje hoi ai su saktamdo munthana takhidna chamlabi nangi wari duda nokcharambi mikup magi